मणिपुर की लान की मतंग CBI सिनब केस कुन सूरे एम्बुलेंस मई चाकपत चाही तरेट की नुपा मचा मामा अमसुंग मनेगा लोइना लैखिदब थौदोक की केस CBI सिनख्रे सही लिसिंग अनि हेनबगी पुवारी गा सागोन धरलिबा मणिपुर की अपुन बंगमखै की सरुक्तगी मचेत अमा फकलगा तोंगान बे एडमिनिस्ट्रेशन लौगनी तालकलिबा कुकीजो मिलिटेंट सिंग नमैतै फुरुप तोनसिन दुना अकन बलान सथरनि ngैगी चैरक्ता जून मरीदा इम्फाल वेस्ट की मफम अमदा लान होरलिबा मिलिटेंट सिंग की मायोक तमसिंग यामलबा मियामना संगसिनखिबा अकन ब खोंजंगी मनुंग चन्ना नोंमै मरुना पानबदगी एम्बुलेंस त पुरखिबा चाही तरेट की नुपा मचा अमा महाकी मामा अमसुंग मनेगा लोइनना एम्बुलेंस अदुमै थादोकपदा लैखिदबा थौदोक की मतंगदा तोंगान ब पुलिस स्टेशन अनिना रजिस्टर थौदुन लौखतिबा केस अनिमक CBI दे सिनख्रे थौदोसी केस यावना अहान बलान होरखिबा मे अहुमदा चुराचांदपुर की खुमुजाम मैतै लेकाई की मफम अमदा मपुरोइब लैरबि मितै नुपी अमबु कुकी जो लमहेनब सिंगना गैंगरेप तौखिबा थौदोकी मतंगदा लौखतखिबा केस अदुसु एजेंसी असिदा सिनखिबा लोइनना ngasi फावबदा मणिपुर दा थोरलिबा कांगलुप मसेल की लान की थौदोक सिंगी मतंगदा लौखतपा केस सिंगी मनुंगदगी CBI दे सिनबा अपुनबा केस कुन सुख्रे पाओसिना हाइबदा लाइबक थीरबा एम्बुलेंस मै चाकपगी थौदो अदुदा लैखिद्रबा नुपा मचा अदुगी ममिंग टोनसिंग हंगसिंग कौई नुमित अदुदा मफम अमदा कुकी मिलिटेंट सिंग मैतै खुल ngakliba खुंजा सिंग अमसुंग स्टेट फोर्स गगी मरकता अकन ममोंग खुद थोंगखिबदा रिलीफ कैम्प दा लेरखिबा नुपा मचा असि हाइदोरप नोंमै मरु अमना थक्तोरलगा पानबदगी सोखिबनि हाइरी सोकलबा महाकपो हॉस्पिटल दा लायंगनबगी दमकता महाकी मामा मीना हंगसिंग अमसुंग लिडिया लौरेंबम कौबी मने अमगा लोइनना एम्बुलेंस असिना पुरगा लाखिबदा थोगनिंगदबा थौदो अदु थोखिबनि हाइरी एम्बुलेंस अदु इम्फाल वेस्ट डिस्ट्रिक्ट पुलिस की टीम अमना ngak selakibani एम्बुलेंस असिगी ड्राइवर खक्तना तना नर्स अमसु लोइनरकी अदुबु मितै दो ओनसिनदुना अकन बलान चथरकपदगी खोइसाउनरबा मियामगी मोप अमना एम्बुलेंस अदु मई थाबदा मखोइ अहुमसु यावखिबदगी कनबंग अमहुदबनी हाइरी मसक खंगदबा यामलबा मियामना एम्बुलेंस अदु तमना थोमजिलखिबदा मसिबु ngak सेलिबा पुलिस पर्सनल सिंगना नोंथक्ता नोंमै मरु खरा फावबा कापतुना कंट्रोल तौनबा होनकी अदुबु ड्राइवर अदुगा नर्स अदुगा नाथोक्तुना चेनबा ngमखरबसु मखोइ अहुमदि नाथोकपा ngमहुदबनी हाइरी थौदोक थोकम द इम्फाल वेस्ट पुलिस की SP फावबा लाक्तुनी यंगसिनखी लोइनना थौदो अदुगी मतंगदा लमफेल पुलिस स्टेशन केस अमा लौखतखिबगा लोइनना अतोप केस अमना लैखिद्रबा अंगांग असिगी अपोकपा जोशुआ हंगसिंगना रिपोर्ट तौरपदगी कांगपोकपी PS ना लौखतखि अदुमोइनमा केस अनिमक CBI दा सिनबदगी एजेंसी असिना नाहुनना केस अमा लौखतखिबगा लोइनना थिजिन हुमजिनबगी थबक चथबा हौख्रे हाइरी पनबा याबदी सोकलबा अंगांग अदुगा महाकी मामा अमसुंग मनेनी हाइबा नुपी अनि अदुगा खुद थोंगखिबा मफम अमदगी आर्मी ना पुलिस ता सिनरक्तुना एम्बुलेंस अदुदा हापलगा पुरखिबनी हाइरी अतोप पावमना चुराचांदपुर दा पाइटे फुरुप की मियो एमनुमैना कापतुना हालमले मे अहुमदगी थोरखिबा कांगलुप मसेल की लाल की होरफम ओइरिबा चुराचांदपुर की खुगा तंपा कनकना लैरिबा तुइथापी खुलगी मफम अमदा ngarang yu pung 8 lom तारकपदा पाइटे फुरुप की मियो अमा सखंगदबा सिंग नोमैना कापतुना हालमले लैखिद्रबा मियो अदुगी ममिंग लाल खानथांग सहिनी 53 अपोकपा खंखान सुवान कौई चुराचांदपुर की न्यू लमका की दोरकास रोड तगिनी महाक मफम अदुदा बजाज पल्सर मोटरसाइकल अमा तोंगलगा लाखिबनी महाक पुकरम मियो सिंगना करिगी दमकता नोमैना कापतुना हालमलिबनो हाइबा खंगमंगमद्री अदुमोइनमक पुलिस की माइकेडिगी केस अमा लौखतख्रे हाइरी पनबा याबदी ngarang gi थौदो असि थोखरब मतुंगदा इंडिजिनस ट्राइबल लीडर्स फोरम ITLF सु कुकी अमसुंग जो प्रूफ की ओइना अनि थोकले हाइना लाउथोरखिबा लैखिबनी अतोप पावमना लान लेबंद्रिबा मखै अमसुंग असेंबली की मिफम फमद्रिबा फावबा थवाई मिरेल वुमेन विंग की नुपी सिंगना ngasiदगी खुथांग चरा हेनबा हौरगनी मपानदगी संगलकपा सिनकु की नार्को टेररिस्ट सिंगना सरुक यादुना चथरली बलान असि तोखंद्रिबा फावबा थवाई मिरेल वुमेन विंग मणिपुर की नुपी सिंगना हयेंगदगी हौरदुना खुथांग चरा हेनबगी खोंजंग चंगसिनबा फिरेप लौख्रे वाफम असि सिंगजमै थोंखोंग वैगवती लेकाइदा लैबा UIO की कम्युनिटी हॉल दा मिफममा थवाई मिरेल वुमेन विंग मणिपुर ने सिंदुना ngasi पांगथोक मतुंगदा लौखि वारेप सिंगी मनुंगदि यावखिबनी ngasi मिफमना लौखि वारेप सिंगी मनुंगदा सथरलिबा तमथिरबा लान असि लेबहंद्रिबा मखै अमसुंग मणिपुर लेजिस्लेटिव असेंबली की अथु मिफममा फमदुना मणिपुर कन्ना वारेप लौद्रिबा फावबा थवाई मिरेल वुमेन विंग की मसिंग यामनबे इमा सिंग हयेंगदगी खुथांग चरा हेनबगी खोंजंग चथबा होरगनी हाइरी अहानबगी ओइना हयेंग अयुक पुंग 3 तगी मथंग नुमित की अयुक पुंग 3 फावबा इमा मापन सरुक यादुना खुथांग चरा हेलगा मथंग मथंग इमा मापन खुजिंग ओइरगा मखा तान सथगनी हाइरी इसा सिंग लानफमदा लान सोकनबा सखिरगा इखोइने युमदा चा थक्तुना करिगी नुंगाइना लैथोकदरिबनो हाइबा वाफमसु मिफमदुदा फोंदोकनकी हाइरी अतोप पावमना कंजंक्टिवाइटिस लाइचर मिट गांगसिन बाहाइन सुखंगनबा लाइचर असि मणिपुर दा सुपाक सन संदोरले लाइचर असि संदोकपा हंथानगे हाइरबदी माइ मिट दा खुदना यारिम मखै पाइदबा खुदसा तोइना हामबा मथौ ताइ डॉक्टर साइलेंद्र
Mit ngangsin bahaina su khangnariba conjunctivitis haiba mit ki anaba laisat asi Manipur da su pak sana sandorok lei laisat asi sandok pa hantan ge hairabadi anoksi naba mai mit da khutna yarim khai pai daba khutsa toina hamba anaba miga phadi phirol pundaba imung dagi khara tongana leihanba amadi narba migi tongan ba phirol phadi na singba imung gi mioi singa pundaba amasung taru tanan ba mathau tai haina Dr. Yengkhom Sailendra MS Ophthalmology Eye Specialist Kakching Mayalikai hariba doctor sin phongdorli conjunctivitis hain khangnaba mit ngangsin bagi laisat asi handak numit kharani asida India gi tongan state khara da sandorak khraba matungda Manipur da supak sana sandorak padagi boarding khara dadi mahiroi sing mayum da hankhina ba suti thadorokpa amadi school khara da su laisat asi sandorak pa thingna bani haiduna mahiroi sing anop uptrabadi school karak laganu haiba phawba school authority sing na khangan ba yaure hairi PAO-CHE asina Dr. Yengkhom Sailendra MS Ophthalmology Eye Specialist ka khanana unaba madam hakna hai conjunctivitis haiba laina asi viral infection amani masigi tongan makhal singlai Manipur da handak sandorok liba conjunctivitis haibadi mit ngangsin bahain khangnari ba laina makhal si adenovirus haina khangna ba common virus makhal amana thogan bani virus asina mioi bagi haksang da sangkhraga mit ngangsin ba sikpanaba hakachaba amasung mit pan pomkhatpa khaktana tana respiratory tract infection haibadi sor hon bagi mari da nungai hendaba haibadi naton mahi sianba lok khara khubun singba phawba tawhanba yai mi gi haksang gi immune kanba sonbagi matungina tongan ba layong sing ulakani kanagumba singdana lok khara khuraga naton mahi khara chelaga tokhibasu yai aduga kanagumba singdana mit ngangsilaga tokhibasu yai aduga layong animak ulakpasu yai virus asina mioi bagi haksang da sangkhraba matung numit humni dagi numit mangani phawgi manungda symptom sing ulakpa horkani numit tarani dagi tara marini phawbada anaba si phan mangami laisat asi narba mioi amana mamai mamit pairuraga mahakna pairamba potchai phadi phirol na chingba pairuraba aduga amuk mai mit ta paiba natraga taithokluba laisat asina narba mioi aduna lok khurakpa natraga hakthi khandorakpada virus adu paithorakpadagi maduda yaurokpa virus aduna amuk atopa mioi amada sandorpa yai adenovirus haiba virus asi open air da numit humni dagi mangani phawba hingduna leibangami honglakliba ai ngasagi phibam asina adenovirus asigi mapangal hena kankhat para karina no handakti laisat asi hena sandorokpagi sang asi mamang dagi henba dongna tawri mit ngangsile haiduna pharmacy dagi eye drop ama hektamak hapa yabra kamdona laisat asi dagi ngak thokadage haina hangkibo hangi paukhumda Dr. Sailendra na haikibada laisat asi yamna sandokan ba laisat ni adumakpu yamna kiningai kari sulaite mit ngangsin ba khudimak conjunctivitis na nabanate ato palaina kya man sumit ngangsin ba thokan beai maramadu mit ki maramde hena khang herba doctor amada yeng thokpa natraga tanaba mathau tai maramdi mit nai haiduna eye drop ama hektamak hapluraga mit hena ngangsilakhi basu yai laisat asi sandokpa natraga nahandana bhonage herabadi laisat asina naraba singbu haksel gi kanglon chumna tarutana na leihanba anoksi nahanba lokhuba hakthi toina khanba amadi naton mahi sienba yauragadi face mask sinaba mai mit toina paidaba khutsa toina hamba mathau tai laisat asin nare khanglabam hairoi singdi mama mapa oiba singne school natraga coaching center na singbada thabiroi dabani hainasu phongdorali topa paumana phogwak chau ikhai de leiba central force singi wangka august 19 phawbuda lokthoktrabadi kokomina miyamga loinana loktholagani phogwak chau ikhai de central paramilitary force singi leiriba bunker sing asi thasigi 19 phawbugi manungda lokthoktrabadi kokomina miyamga loinana loktholagani haina coordinating committee on manipur integrity samna kokomi han khangnari wasigi serolamana phongdorali Serolation High, Pogwak Chow Ikai, Shekmai, Palel, Kaitel Manbi, amasung litan thongda airna buffer zone hi na state asigi misam miam khaktanatana state forcing phawba sangbada thingba pirakpa haibsi Manipur gi law and order ngakpada mateng pangna balakliba paramilitary forcing gi yamna lanba mathong huktaba thongi state natraga country amagi masagi manungda thokpa thodok buffer zone thambra haibsi aso wahang oirale state ki law and order si Manipur lenga ki khutta leifam thoi buffer zone haibsi country ani gi marakta say anava area da leigadawani haibsi union lenga amadi military forcing na khangpham thoi hairi loina hojikti khang mangambagi pangal leitre hairaduna thasi 19 phawgi manungda khunja singna masa masagi khulda leijaba yumda sangsinbada athingba piraklabadi athu matamda mitei khul singda mathang sangsinba horagani ihan hanbo oina torbung banglada khunja singa loina na sangani masida thorokpa aphaphata teksak punamak mari lenaba pumnamaki oigadabani hairi atop paumna governor na session kaudabagi maram lengak na khanglamgani constitutional crisis tholaglabadi aphaba oiroi ibobi Manipur da thorliba irang sing asiga mari lena Manipur Legislative Assembly gi mifam kauna ba miyam mataksin duna lakpadagi lengak na su session phamna na baware blokre adubu hojik phawbu governor na session saman tawdana leiriba asigi asengba maram adudi Manipur lengak na phajana khanglamgani hairaduna karigumba constitutional crisis ama thohalaglabadi aphabo oiroi haina Congress Legislature Party gi leader su oiriba hanagi Chief Minister Okram Ibobina haikre
वफमसी इम्फाल के कांग्रेस भवन दा mahusagum nang sisu lekhidraba prime minister oiramba Rajiv Gandhi gi mapok kumon numitta pangthokpa saddavana divas ki thoram da saruk yakhiba oibo bina paumi singa hangkibo hangi paw kumpire no phongdokhibani thoram mari leina na mahak na makhata na yamna ha oina lekhidaba Rajiv Gandhi na ngasi phawba leiramnabadi leibak sibu malayamda science and technology gi lamda yamna khumang chaushin baleba ama oiramgani mahang India gi apun ba saktam ngaknaba yumlon na balibak singa aphaba mari thamlamki One Nation haibagi wakalonda yamna kanna naha ama oina sagalam balusing bani mahakna pamjarmanan violence khaktana nungsi chana na hingminagadabani haibadugi khudung inminasi haina su miyamda appeal tawki Rajiv Gandhi gi humudra mapallak shuba mapok kumon thoram asida saruk yakhiba MPCC gi president ke Megachandran hai India da tongan tongan ba phurup kanglup kya leirabasu ingna sikna amasung nungsina na leiminadrabadi aikhoi punumak chawkhan minaba yaroi haugalaliba na harol singsu malem gi thakta sangdamnaba kya da yawbangamloi maramaduna aikhoine ing tappa phibam leihannaba yamna mo mothautai masigi damakta tongan tongan leinaba khenaba kya thadok minagadabani adubu lenga ki maikedi gi tawgadaba thabuk thoram sing pangthoraktabadagi violence sing asi thorakpani haiki ngasigi thoramda saruk yakiba congress ki saknairaba singi manungda AICC gi president Malik Arjun Kharge na ngasi semkiba party sigi working committee gi member oina khalakhraba gaikhangam Party MLA Singh Han ki President Singh amadi party sigi tongan tongan ba wing gi thaupu singna saruk yaduna leikhidraba Rajiv Gandhi gi photo da lei su katuna ikai kumna bu utki mahangna Prime Minister oiringe da leibak sigi damakta pangthok lamba amasung makhata na pangthok na ba honaram ba thabak thoram sing na hunana singthaki